room hai chin se lai ton se kanina panglai da lai hai ba sauninge ko ngasi ai se hozik moi na ai gum si de ni mo ta an ta pan thu toi ba khang ma rồi đầu tiên mà tầm bằng lên cái đầu tôi rất cho mẹ ạ. Hello Mayam, welcome back to my channel. Mayam ai hồi giờ college rồi. Mayam làm video cái lạc đi ai cái nó tàu rồi. Video đó năm cái năm mình em bảo. Một hai hồi giờ tiếng mà đã cái nó tàu làm rồi. Một hôm mà làm tất cả làm rồi. Aduna mayam ai hausi college yaure main gate ki si na ke bako main gate na sino ma oi doi ne bako ado se kena tau ju pung se khitang ngali hausi koren kena da 9 lagi gate to hang ne bako do horen si college yau bakanda ai ulake. So guys mayam happy new year mayam 2024 na lak sida koigi ishada family da like kaida le kaida kaida nungai na double hauna ba da ishada na ro khot pa problem miyam ma thagon na dumna lei banding bathum de ba ka am lei miyam do mayam hujik 2024 na la abni na du gum mayam do 2023 da lo ina ma buhalla se ba ko adu ga 2024 sida mayam khoi nungai na ingna chingna nusi sana na amaga leimina se haina ai ki site tagi new year ki message oina pizza ke. So guys mayam once again happy new year mayam hojik ai moi ke thang ba yeni ngai di hai ba ko mayam chin lei to ne mayam pang tok thoi kai no khang de ai sida lei ba ki hai roi de ba wa ta mayam hai re kausila abra kai no kau de koi se sisu exam la ko wale mayam moi ki se moi student na tra di ko man na chang ba ya da ma le ko du ai se ke no se college se khara yin khalak ki na ko taw mune ba mayam moi se ngon mun na mun yin slap gi ha ni video nam bai kai ta le ko ai taw no mayam da le ba ko di pa nam nam mi ha ko ai di kai ba no re ai di video nam do ura ga mai nok sim bu nok selak pa wa da gi hai bu taw selak pa wo as kai ba no re ba si oi ma le mayam ino tau hai se ma se ikai ngam de di mayam hekta ngasai sunya yum de gi thola pa de ne pi am ne hai hek tau slak de ne ikai de na video nam da sai ne ba adu khani na dam dian nam janing ba hai di hekta ba wa mang ba so hekta ba du de ga mi ne tau de nyam da ka tak cha ba kang bu du ni ai se ai khoi gum ba se si ne ba le am du ni maya mi ne nam ba ura ga di ko as to sai se kai na hayam du ne ba nambadi ngam za dabni na ikai bu do tai na khom da bai ko maya hojik mathang lak na re ni maya ma tu si da so ma lei re do ga som do so ma mu la e mathang lak na ni pung se kaya ta mu hojik ai ta re ko ai ta re get hang ba ho ra ni hojik maya horen ke to bu gan da get he khang la ko ga ni ai ke to ra ki policy ke ni se tin khala ke now sumiyam New Year gi koi bachat pa kang ko sing koi bachat kang ko sing hojit ti irang lai ni na kaya je sat na ram dau di man de ba ai na sum hai mi yaw na ram khara ama ni tang di yaw rang ba di ma le man mi ko sat ni na hai ma ne ba yaw rang ba ma le aduna ai na haizen ning ba di ba hojit se lan su lai ba ni na ama ram da di sat ta ba na di thai kai to doi na imai pa chin now khara na relief camp na yang ma na lai ra ga akoina sida year bye gi ni na koi di na khut na la na ngau de na isai that na jogoi san na dung dang adu mu tora le ra gi kai da ondoi no natra adu di karam ba moi no ba ganga ne ba khadu na ganga ro ba natra adu na set pa ta ra ga su ne year bye do to ning ba ta ra ga su ne mu do to men to min ne to mu ne na phei hai ni ba kai gi sai ta gi hoi thau bu di lai te ba ko do so so ji manipur da oi ba situation sin hai ne ba ko ma ya adu kai gi baccha pa ta ra ga su ne am ke to da bi da lang na khot na khat na tau da bi da ko yam na ko tau ra ga se sai ram doi ni moi di yaw phang za da bai ni na ngang za ba sai ni pyo khan na ma khu da tau ra doi ni ba ko jing ma khara na di adu am ta na te ba ko ma ya oi ri ba manipur situation sina ai na hai ne ba ko ba ya adu hamde ni mi pa ma di ai gi sai da gi di chat ta ba ni yaw dom da di he na sai ko adu ma ya ko tau de ai su ben yaw de
New Yearni kaina laibaknga tamba nate mayam sidi chaba thakpa tawraga dum chawi haida aina haidune tawramdoine bugo adu khoide exam muk laisilabdina mayam pai leite punsidi kaina gola bidu gi punsidi ne naitom taraga dum leradam mayam to get hange hoji. Hello, Happy New Year. Boys school gi student ga exam la kaino du exam la pradi khangde hoji get hange jangani. Happy New Year, Tiji. Get hange hoji jangani room tour room hai chin se lai ton se kanina pang lai da lai hai ba sauninge ko ngasi ai se hoji moi gi se ulage college ki background se khala khala to halage ying halage changa se ko maya ma de moi college se sau ra mi da college moi college ki to mai na ko sau de ba ai se first floor da tai ye ado ying na rasi mi da college yam phazing ho lai ka hai da ma di ko sida tam doi ni ado hai to ba ni na pai lai te okay so guys room number 221 thgre hầm lắm rồi chỉ xong rồi phải ngon rồi mà nói gì điểm này mấy con student rất là không được không được security vẫn đi hầm rồi đi à room number 221 nhầm nhầm cái này nằm thắt ở cái quang là nằm đây gì cháu ra cháu mình building masih yang wang banyak tak wang banyak sih sebenarnya mungkin basketball sana pam terus so kami sih tu kayak mungkin untuk kau deh sana pam tu itu ya sebenarnya kayak sama tu so jangan hamil ya sih ya kalau kalau cháu mungkin kuah sana pam ni tu anu mai ni pam so first one ya tu mungkin sih startups so gitu ya kalau saya kena punya sampai excuse me where's the number aduh nah ya sini saya tak tahu tu Aku dah kok mau apa tu? Aku yang apa? Room number 221. This. 227 ya. 127. Ini yang ada mohon. Excuse me, there's a room number 221. It's static. That's right. Kanino ne, em đang phải anh đang tao đây. Nó bây giờ số điện thoại chị. Mày hose ta lệ. Room number 221 na ai vào ba TV re. 221 where is? Nó bây giờ room number 221 re. First tao kiếm quay nó mà đi thằng mà. Anh hàng tao đâu. Sister này. Phải có gì. Sai game mà tao được gì. Bác sĩ có sai không được không được. 221 này vào TV re. Room number 221 TV. Anh thao học cái gì? Thằng nó cái nào sẽ đi chụp được làm cái môi làm được. Anh không được. Anh sẽ tầm cái thôi. Oi ramdri maya nahan aina tabdi room number 221 bhag na dukan sagal idin ta sisi uzaro excuse me here is the mayam phazabani yengo sida lay room number 221 se ni asigi se oja college ai ni kaina siga se nahan di thengna de wow kai khu phazano
ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯪꯗꯧ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯆꯦꯛ ꯇꯧꯔꯕꯅꯦ ꯈꯪꯗꯦ ꯀꯣꯂꯦꯖꯀꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯌꯥꯎꯁꯟꯕꯒꯤꯀꯣ ꯀꯩꯅꯣ ꯃꯣꯏ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯌꯥꯝ ꯊꯥꯔꯝꯒꯤ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯂꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯄꯨꯂꯞ ꯑꯃꯨꯛ ꯀꯠꯂꯒ ꯅꯝꯃꯛꯏꯕꯅꯤꯅꯦ ꯗꯤꯂꯦꯠ ꯇꯧꯊꯣꯛꯑꯒ ꯌꯥꯎꯕ ꯃꯈꯩꯗꯣ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯐꯖꯅ ꯅꯝꯖꯒꯦ ꯇꯧꯕꯁꯤꯗ ꯕꯤꯠ ꯂꯩꯍꯟꯗ꯭ꯔꯦ ꯌꯥꯝꯅ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯨꯡꯕꯨꯗꯤ ꯉꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯆꯪꯉꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯃꯨꯛ ꯂꯣꯏꯔꯛꯄꯒꯤꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ A few moments later. ꯍꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯒꯤ ꯀꯣꯏꯁꯟ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯖꯔꯤ ꯁꯝꯒꯁꯦ ꯐꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯐꯨꯗꯣꯛꯆꯔꯨꯔꯒꯦ ꯃꯌꯥꯝ ꯇꯨ ꯁꯤꯁꯤꯅ ꯃꯅꯤꯡꯒꯤ ꯀꯩꯅꯣꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤꯅꯤ ꯀꯦꯟꯇꯤꯟ ꯂꯣꯝꯒꯤ ꯑꯣꯏꯕ ꯀꯦꯟꯇꯤꯟꯁꯤꯁꯨ ꯑꯅꯤ ꯁꯨꯏꯌꯦꯕꯀꯣ ꯀꯣꯂꯦꯖꯁꯦ ꯆꯥꯎꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯁ ꯏꯪꯉꯦ ꯌꯥꯝꯅ ꯉꯁꯥꯏ ꯀꯩꯅꯣꯗ ꯑꯩꯅ ꯉꯛꯇ ꯌꯦꯞꯁꯤꯟꯈꯤꯕꯗꯣꯀꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯁ ꯑꯦꯛꯖꯥꯝ ꯏꯪꯉꯦ ꯌꯥꯝꯅ ꯉꯁꯥꯏ ꯀꯩꯅꯣꯗ ꯑꯩꯅ ꯉꯛꯇ ꯌꯦꯞꯁꯤꯟꯈꯤꯕꯗꯣꯀꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯁ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯗꯤ ꯏꯪꯃꯟꯕꯅꯤꯀꯣ ꯏꯪꯕ ꯉꯝꯃꯛꯇꯕꯀꯣ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯕꯅꯤ ꯑꯩꯅ ꯂꯣꯛꯁꯦ ꯈꯨꯔꯤꯁꯤ ꯑꯗꯨꯅ ꯆꯥꯎꯕꯤ ꯎꯗ꯭ꯔꯥ ꯅꯣꯏ ꯀꯣꯂꯦꯖꯁꯦ ꯀꯦꯝꯇ ꯆꯥꯎꯋꯦ ꯌꯦꯡꯉꯣ ꯀꯩꯅꯣꯁꯨ ꯐꯥꯎꯕꯗ ꯀꯦꯟꯇꯤꯟꯁꯨ ꯐꯥꯎꯕꯗ ꯌꯦꯡꯉꯣ ꯌꯥꯝ ꯆꯥꯎꯕꯁꯦ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯈꯨꯆꯥꯎꯁꯦ ꯀꯩꯅꯣ ꯍꯦꯟꯃꯜꯂꯤ ꯇꯥꯏꯅꯦ ꯍꯦꯟꯃꯜꯂꯤ ꯅꯨꯡꯁꯤꯕ ꯇꯧꯕꯩꯗꯣ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏꯒꯤ ꯀꯦꯟꯇꯤꯟꯁꯦ ꯉꯁꯤꯗꯤ ꯍꯥꯡꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯡꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯈꯨꯗꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯦꯛꯖꯥꯝꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏꯁꯤꯁꯦ ꯑꯩꯅ ꯁꯤꯠꯂꯤ ꯃꯥꯜꯂꯦ ꯆꯪꯕꯗꯤ ꯌꯥꯕꯗꯤ ꯃꯥꯜꯂꯦ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯍꯨꯟꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯆꯥꯕꯤ ꯊꯛꯄ ꯇꯧꯕꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯆꯥꯅꯕ ꯄꯤꯔꯛꯀꯗꯧꯔꯦ ꯁꯃꯣꯁꯥꯅꯤꯅꯦ ꯐ꯭ꯔꯥꯏꯅꯦ ꯁꯤ ꯆꯥꯔꯒ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯋꯥ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯃꯌꯥꯝ ꯁꯃꯣꯁꯥ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯠꯁꯦꯀꯣ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯕ ꯀꯣꯟ ꯐꯦꯡꯕꯗꯅꯦ ꯀꯩꯅ ꯂꯦꯡꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯈꯨꯠ ꯅꯥꯕ ꯑꯃ ꯌꯥꯎ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯩꯅꯣꯒꯤ ꯏꯆꯦ ꯑꯥꯔꯀꯦ ꯏꯆꯟꯊꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯦ ꯇꯧꯕꯩꯗꯣ ꯑꯗꯨꯅ ꯑꯩ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕ ꯀꯥꯟꯗ ꯑꯦꯛꯖꯥꯝꯒꯤ ꯋꯥ ꯍꯪꯉꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯀꯔꯤ ꯈꯨꯝꯁꯤ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯁꯃꯣꯁꯥꯗ ꯐꯨꯗꯣꯛꯑꯦ ꯌꯥꯝ ꯂꯩꯇꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯀꯥꯏꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯇꯝꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯇꯧꯔꯝꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯨꯝꯕꯁꯤꯗꯤ ꯅꯤꯌꯣꯝ ꯉꯟꯇꯥ ꯄꯥꯟꯊꯣꯛꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯆꯥꯄꯣꯠꯇꯨꯝ ꯆꯥꯊꯣꯛꯀꯦ ꯀꯥꯟꯅꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯀꯣ ꯃꯣꯏꯁꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯅꯣꯛꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯗ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯀꯥꯟꯗꯅꯦ ꯑꯩ ꯏꯃꯥꯡꯗ ꯐꯝꯕ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗꯅꯦ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯃꯥꯛꯁꯨ ꯎꯞꯄꯤꯅꯦꯕꯀꯣ ꯑꯩꯁꯦ ꯈꯅꯥꯎꯁꯨ ꯌꯥꯗ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯃꯥꯛꯁꯨ ꯎꯞꯄꯤꯅꯦꯕ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯛꯄꯗꯨꯅꯦ ꯑꯩꯁꯨ ꯍꯦꯛꯇ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯅꯣꯏ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯦ ꯃꯨꯟꯅ ꯌꯦꯡꯕ ꯀꯟꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯅ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ ꯀꯥꯏꯅ ꯍꯩꯅꯗꯕꯗꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯎꯠꯄ ꯌꯥꯗꯦꯕ ꯃꯣꯏꯅ ꯄꯩꯅ ꯌꯦꯡꯉꯛꯑꯦ ꯄꯩꯅ ꯌꯦꯡꯉꯦ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ ꯃꯨꯟꯅ ꯌꯦꯡꯉꯦ ꯇꯧꯁꯤꯟꯕꯅꯦ ꯍꯦꯛꯇ ꯄꯦꯇ꯭ꯔꯣꯜ ꯃꯅꯨꯡꯗꯒꯥꯁꯦ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯁꯤꯟꯕꯅꯦ ꯃꯤꯅ ꯍꯦꯟꯖꯤꯟ ꯌꯥꯗꯕ ꯀꯥꯡꯕꯨꯗꯨꯅꯦ ꯑꯩꯈꯣꯏꯅꯦ ꯃꯣꯏ ꯁꯃꯣꯁꯥꯁꯨ ꯍꯥꯎꯇꯦꯗ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯒꯥꯟꯙꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯅꯛꯅꯕꯒꯤ ꯂꯩꯀꯥꯏꯗꯣ ꯑꯗꯨꯒꯤꯗꯨꯅ ꯍꯥꯎꯋꯦ ꯀꯩꯝꯇ ꯍꯥꯞꯇꯦ ꯍꯥꯏꯗꯤꯅꯦ ꯑꯩꯗꯤ ꯖꯤꯔꯥ ꯅꯨꯡ ꯀꯩꯀꯥ ꯌꯥꯝ ꯍꯥꯞꯄꯁꯦ ꯍꯩꯅꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅꯅꯦ
ꯃꯍꯤꯗꯣ ꯄꯨꯂꯞ ꯂꯧꯊꯣꯛꯑꯕꯗꯤ ꯍꯥꯎꯋꯦ ꯃꯍꯥꯎ ꯂꯣꯏ ꯇꯥꯔꯦ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠꯀꯤ ꯈꯟꯕꯗ ꯃꯌꯥꯝ ꯅꯥꯀꯣꯡ ꯁꯥꯕ ꯍꯧꯔꯦ ꯑꯩ ꯍꯣꯏꯗ ꯍꯩꯔꯨꯗꯕꯩ ꯄꯣꯠ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯩꯔꯣꯏꯅ ꯍꯩꯇꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯌꯥꯎꯖꯔꯛꯄꯗꯨꯕꯨ ꯀꯩꯗꯧꯅꯔꯨꯕ ꯃꯌꯥꯝ ꯃꯤꯅ ꯌꯨꯇꯨꯕꯔ ꯑꯣꯏꯌꯦ ꯀꯥꯏꯅ ꯌꯥꯝ ꯐꯥꯎꯋꯦꯒ ꯍꯥꯏꯕꯁꯦ ꯈꯖꯤꯛꯇꯒꯤ ꯑꯣꯏꯔꯝꯗꯦ ꯃꯥꯏꯁꯦ ꯈꯔ ꯊꯥꯕ ꯇꯥꯔꯦ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯗꯧꯅ ꯚꯤꯗꯤꯑꯣꯗꯤ ꯅꯝꯅꯤꯡꯕ ꯏꯀꯥꯏꯕꯗꯤ ꯊꯤꯒꯟꯕ ꯃꯤꯁꯤꯡꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯝꯗꯕ ꯇꯥꯕꯅꯤ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯉꯁꯤꯗꯤ ꯅꯝꯃꯦ ꯃꯤꯅꯕꯨ ꯅꯣꯛꯁꯤꯜꯂꯛꯄꯣ ꯍꯥꯏꯕꯨ ꯍꯥꯏꯖꯤꯜꯂꯛꯄꯣ ꯏꯀꯥꯏꯅ ꯅꯝꯃꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒ ꯅꯝꯃꯕꯅꯤ ꯃꯐꯝꯗꯗꯤ ꯑꯩ ꯑꯩ ꯁꯃꯣꯁꯥꯒꯤ ꯃꯅꯨꯡꯒꯤꯗꯣ ꯆꯥꯗ ꯇꯥꯔꯦ ꯑꯩ ꯆꯥ ꯊꯛꯇ꯭ꯔꯦꯗꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ ꯑꯥꯗ ꯍꯜꯂꯒ ꯑꯣꯏꯅ ꯑꯃꯨꯛꯀ ꯆꯥꯎꯔꯒꯦ ꯁꯃꯣꯁꯥꯁꯦ ꯑꯩꯗꯤ ꯁꯃꯣꯁꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯤꯅꯗꯤ ꯃꯅꯨꯡꯒꯤꯗꯣ ꯍꯥꯎꯗꯤ ꯍꯥꯏꯅꯗ꯭ꯔꯥ ꯑꯩꯗꯤ ꯃꯥꯒꯤ ꯁꯤꯒꯨꯝꯕꯁꯦ ꯁꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯨꯡꯒꯤꯗꯣ ꯄꯨꯂꯞ ꯂꯧꯊꯣꯛꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯖꯤꯔꯥ ꯀꯩꯀꯥ ꯌꯥꯝ ꯌꯥꯎꯅꯤꯅꯀꯣ ꯉꯁꯤ ꯊꯥꯔꯒ ꯗꯦꯠ ꯀꯩꯅꯣꯗ 3ꯗ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦ ꯑꯗꯨꯒ ꯑꯣꯐ ꯂꯩꯔꯅꯤ ꯑꯗꯨꯒ ꯗꯦꯠ ꯀꯌꯥꯗꯅꯣ 13ꯗ ꯀꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯀꯥꯏꯗ ꯌꯥꯝꯅ ꯌꯦꯡꯕꯣꯗꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯣꯠꯇꯤ ꯃꯣꯠꯂꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯃꯣꯠꯂꯦ ꯈꯣꯠꯂꯦ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯦ ꯃꯣꯠꯇꯤ ꯃꯣꯠꯂꯕꯅꯦꯕꯀꯣ ꯁꯦꯡꯗꯣꯛꯄꯤꯗꯕꯅꯦ ꯁꯦꯡꯗꯣꯛꯄ ꯀꯥꯟꯗꯅꯦ ꯃꯅꯨꯡꯗꯅꯦ ꯑꯩ ꯈꯨꯠꯇꯣ ꯁꯦꯒꯥꯏꯕꯗꯣ ꯄꯨꯂꯞ ꯁꯦꯒꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯀꯩꯅꯣꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯗꯨꯗ ꯌꯥꯝ ꯊꯧꯕ ꯑꯃꯅꯗꯤ ꯌꯥꯠꯄꯅꯦꯕ ꯑꯩꯁꯦ ꯃꯌꯥꯝ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯁꯠ ꯆꯥꯊꯣꯛꯑꯒ ꯁꯠ ꯆꯥꯊꯣꯛꯄꯅ ꯐꯩ ꯃꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨ ꯌꯔ ꯆꯠꯍꯧꯕꯅꯦ ꯀꯩꯅꯣ ꯀꯥꯏꯅ ꯌꯥꯝ ꯊꯣꯡꯅꯤ ꯍꯥꯏꯍꯧꯕꯅꯤ ꯈꯪꯄꯣꯟꯇꯦ ꯆꯥꯕ ꯆꯠꯅꯤꯡꯕ ꯔꯦꯁꯇꯨꯔꯦꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕꯤ ꯄꯣꯟꯇꯦ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯋꯥꯂꯕꯤꯗꯨꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯤ ꯊꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯍꯜꯂꯁꯤ ꯄꯥꯝꯂꯝꯗꯝ ꯇꯥꯝꯅ ꯊꯝꯕꯤꯔꯅꯤ ꯁꯤꯗ ꯃꯣꯏꯁꯦ ꯀꯣꯟ ꯐꯦꯡꯕꯗꯤ ꯃꯥꯜꯂꯦ ꯁꯠ ꯊꯣꯛꯄꯅꯀꯣ ꯐꯕꯅꯦ ꯊꯤꯒꯥꯏꯕ ꯉꯥꯡꯂꯒ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯠ ꯊꯣꯛꯄꯅ ꯐꯩ ꯁꯠ ꯆꯠꯄꯅ ꯐꯩ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯐꯖꯗ꯭ꯔꯥ ꯐꯖꯩꯀꯣ ꯀꯦꯟꯇꯤꯟ ꯔꯨꯝꯒꯤ ꯀꯩꯅꯣꯗꯨꯅꯤ ꯉꯁꯥꯏ ꯑꯩꯅ ꯂꯥꯞꯅ ꯐꯖ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯂꯩꯁꯤꯡꯁꯦ ꯌꯦꯡꯉꯨꯕꯀꯣ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯐꯖꯕꯅꯦ ꯉꯁꯥꯏ ꯑꯩꯅ ꯂꯥꯞꯅ ꯎꯠꯄꯗꯨꯅꯦꯕꯀꯣ ꯊꯥꯕꯨ ꯊꯥꯅꯤꯡꯉꯤ ꯑꯩꯗꯤ ꯀꯩꯅꯣꯒꯗꯨ ꯂꯩꯔꯗꯤ ꯁꯤꯒꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯁꯤꯗꯅ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯑꯁꯤ ꯑꯗꯨꯗꯤꯀꯣ ꯑꯣꯖꯥꯅ ꯄꯥꯝꯅꯦ ꯌꯦꯡꯉꯦ ꯐꯥꯔꯁ ꯑꯩꯅ ꯑꯦꯛꯖꯥꯝ ꯄꯤꯌꯔ ꯇꯥꯕꯗꯣ ꯍꯣꯜ ꯇꯥꯕꯗꯣ ꯁꯤꯗ ꯑꯗꯨ ꯁꯦꯀꯦꯟꯗꯒꯤꯅ ꯉꯁꯥꯏ ꯑꯩꯅ ꯎꯠꯂꯤꯗꯅ ꯑꯗꯨꯗ ꯇꯥꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯑꯁꯤ ꯈꯣꯡꯅ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯁꯤꯗꯒꯤ ꯃꯦꯇ꯭ꯔꯣ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯂꯨꯄꯥ 10 ꯌꯦꯡꯉꯣ ꯊꯣꯛꯅꯤ ꯌꯥꯝꯅ ꯂꯥꯞꯄ ꯑꯣꯏꯗꯕꯅꯤꯅꯀꯣ ꯃꯌꯥꯝ ꯁꯣꯝꯒꯤ ꯑꯣꯏꯅ ꯆꯠꯂꯒꯦ ꯁꯣꯝꯗꯗꯤ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯥꯛꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯆꯠꯄ ꯀꯥꯟꯗꯗꯤꯀꯣ ꯑꯁ ꯑꯩ ꯁꯤꯃꯨꯛ ꯇꯥꯔꯤꯅꯦ ꯁꯤ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯉꯝꯗꯦ ꯃꯤꯗꯤ ꯅꯨꯄꯥꯗ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯉꯝꯗꯦꯒ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯍꯦꯠꯐꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯉꯝꯗꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤ 2024 ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯑꯋꯥꯕ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗ
ꯁꯥꯒꯣꯟꯅꯗꯨꯅꯗꯤ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨ ꯂꯩꯔꯅꯤ ꯍꯥꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯁꯤ ꯐꯠꯇꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯂꯣꯟꯁꯦ ꯀꯌꯥ ꯁꯨꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯁꯦꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯅꯝꯃꯛ ꯀꯥꯟꯗ ꯉꯥꯡꯉꯛꯀꯦ ꯇꯧꯕ ꯀꯥꯟꯗꯅ ꯁꯨꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯪꯉꯥꯡ ꯉꯥꯡꯅꯕ ꯀꯥꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯀꯥꯟꯗꯅꯦ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯀꯅꯦꯕ ꯆꯤꯟ ꯂꯩꯇꯣꯟꯒꯁꯦ ꯃꯊꯣꯡ ꯑꯝꯇ ꯆꯥꯕ ꯖꯥꯠ ꯈꯪꯕ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯒꯥꯔꯤ ꯇꯣꯡꯉꯛꯑꯦ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯗꯨ ꯈꯣꯡꯅꯒ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯒꯦꯅ ꯃꯌꯥꯝ ꯑꯩ ꯆꯤꯔꯥꯏꯁꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯑꯁ ꯂꯟꯅꯦ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩ ꯆꯤꯔꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯧꯗꯧꯔꯦ ꯀꯨꯏꯔꯔꯣꯏ ꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯌꯥꯝ ꯂꯥꯛꯑꯝꯃꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯗ꯭ꯔ ꯃꯌꯥꯝ ꯑꯩꯅ ꯇꯣꯡꯉꯤꯁꯦ ꯀꯩ ꯒꯥꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯁꯦ ꯔꯤꯛꯁꯣꯅꯦ ꯔꯤꯛꯁꯣꯒꯥꯁꯦ ꯇꯣꯡꯗꯕ ꯀꯨꯏꯈ꯭ꯔꯕ ꯁꯤꯗ ꯂꯩꯕꯗꯒꯤꯅꯦ ꯃꯌꯥꯝ ꯔꯤꯛꯁꯣꯒꯁꯦ ꯇꯣꯡꯕ ꯐꯪꯖꯔꯕꯅꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯕꯅꯣ गेट नंबर 2 गेट नंबर 2 दुनेबको मयाम अखोगी मेट्रो पार्किंग से चलनी हमसे मयाम आई कनो तौरे गाड़ी चेंज तौरे हौजिक अतोप्पा गाड़ी अममो कनो तौरनी चलनी नते सिदगिने ꯌꯨꯝ ꯆꯠꯂꯗꯣꯏꯅꯦ 야, 거기 밤새 신기가 보고 민호기가 많네. 내리가 많다네 만. 공감이 많다네. 내리 얼수 공감이 있어 보고. 처음이랑 밑에 잡고 내고. 나 민호기랑 많네. 거기 보나 거기 잡고도. 나 민호 많이 있어. 모두 양 많네. 이제 야, 여우래. 그래서 사실 빌딩 세, 지네 가기 빌딩 세고. 지네 나무 이제 레디 핑이 받아 하나도. 근데 되게 너도 돼. 아직 그 파킹 세, 지금 가면 되고 아주 많은 가면 말이야. 아, 여기가 잠들 못 잔다네. 지금 밑에 그래서 마야. 공나 살라니 보고. 공나 속 살라가 좀 내래. 아주 아시더니. 그래서 또 오늘 한강도 되니까 안 타고 그냥 보고. 아, 공감이다. 마야. 빌리 주고. 빌리 그냥 뭐 공강 좀 보고. 레이브네 보고. 어디든 내가 그냥 이제 아야만 놀 때고. 수댕 갔거든. 야. 하나는 한번 미싱나디 너냐 그런 거니다. 야는 수 하이로게. 스카리 강도 사이나 하이노 가이노 뭐 하이는 거니. 마야 보이고 산 우라 브로. 또 영어 산 웃더라게. 산네 산. 영어도 산가 산 같더니 산 영어도 뒤로 내가 이런 세기도 간다. 아, 또 말이야. 장난이 시스 되게 나더니. 다박 방가 자 듣고 마야. A few moments later. Finally, mayam ay yum yore. Ado mayam Hussein semjeriba thagajariba video se khajikta oiragasu phajabado oi taragadi mayam like share subscribe soidenamakki tawbigani haibse gi thajabane ado mayam tawsu tawbiyo mayam na sum support tawbiyo aduga matung taba video da aidum haidi phajadragasu hadakista phajadragasu phajana ba aidum hotnajarake ado mayam nugai na laibiyo new year nina how basadana fajana enjoy tawtharaga laibiro buka haidi sidadi kaino tawroidabnina haidi sabe wane buka amutang tawraabnina ko nong sahi amada kaino tawdabasi lepase nungai taboneba handektasu yengoi irang sina nungol chakawsi tawhandre natra adu tawhandrabnina akhoi mi kaya amagi thamoi kaireba yawba ngamdrabnina mache mabung mapasing mayamga unaraga wiriba tai tawna tawineba adu yaw phangdrabnina thamoi kaya ama kainare aisu kai sagatjaramba wakhal asapamba loinamak kaire aduga asi bye ga new year gaise punbasi yawba phangjadrabneba aidi ngarangdasu phone tawraebko akhoi imanabi sing hai tare khoi se khoido modi pullena sado
ꯑꯩꯁꯦ ꯊꯝꯃꯣꯏꯗꯤ ꯀꯥꯏꯔꯕꯅꯤ ꯑꯗꯨ ꯀꯥꯏꯗꯕ ꯁꯥꯏꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯁꯨ ꯊꯦꯡꯅꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯐꯔꯛ ꯇꯥꯏ ꯃꯥꯁꯦ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯜꯂꯅꯤ ꯃꯥꯁꯦ ꯅꯍꯥꯟꯈꯩ ꯗꯦꯜꯂꯤꯗ ꯂꯥꯛꯄ ꯖꯥꯠꯅꯦꯕꯀꯣ ꯍꯌꯦꯡꯁꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯜꯂꯗꯣꯏꯅꯦꯕ ꯁꯣ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ